State Cabinet na ima kaithel ahum yauna maru oiba kaithel sing shutdown tawkhre mapanda leiba sing lawruna ba warep lawkhre hojik COVID-19 na lewak asida amadi state asida oirakliba phibam asiga mari leinana ngasi ayuk Chief Minister N Birena preside tawduna Chief Minister Secretary ki out house da maru oiba agenda ahum khananaba cabinet mifam phamkhre State Cabinet na ima kaithel ahum yauna Pauna Bazar Thangal Bazar atai maru oiba kaithel sing COVID-19 laina sandorokliba thingnaba shutdown gi warep lawkhre Mifam aduda Dr. Singh na demand tawriba non-practicing allowance NPA special oina ayaba pikre Cabinet na Manipur gi wangmada leiriba sing state sarkar na lawrunoba wafam khangan baga loinana makhoibu quarantine tawnabak miyam lakadaba leibana kaithel sing shutdown tawbani Masida red zone district sing di yauri rural area da leiba kaithel sing di shutdown asidagi komthokani hairi Sarkar na ayuk pung taruk tagina numidang pung taret fawba curfew komthok lingai manungda oiragliba phibam asi yenglaga cabinet na ima kaithel ahum yauna maru oiba kaithel sing shutdown tawnaba warep lawkhibani hairi